ihan hambada ngasai Amerika hambiki ba kegi education ki matang do education ki matang sia akhoi na sum journalist amuna sum yengba matam da moi se haipet symbolic oina office to thong non bani moigi property damage to bak pat akhoi gi destructive oiba mind amadi suya yaude ai symbolic oina get non san ba rigi so pan salamba activities sis tau masih irang si lekti baki Manipuri ming mutat pado masih issue lay bagi haiba yam symbolic oiba agitation namani yam negative oiba yam destructive oiba di oide haiba sima ai hana tjage mathang da apani yeng base masida moda already apani sum aina nisanja bada moin haike bada educational institute health adagi essential services samna haibada banking services adagi ngasai somna se thambikriba airport masih mayam sin lo essential service ngatel miyo bigi chana ba thakna ba sugumba mayam si exam tawi mari lena de aduba atopa central offices haibani aduna aktuna admaju confusion le rosi essential service asida adu mayam na adum understand tawrani haibasima habet thamjage adubu masigi stage se yam violent oiba yam peaceful oiba ngasibo yam peaceful oiba message ma pi san takpati akhoi gi movement se masigum akhoi gi praja se mature oire akhoi message se piraga akhoi isai thaina wahanda ba thaina di somsu binangwe lambi thalaga akhoi message pawada wana hanba luga agitation da wari base imai ben maduna laira bani habi concept to khangaga habak to bangak tani madugi maturity students ko mi wingi maturity makhona torbe agitation da so non bani aduga public property amata manghan de habise masi mate akhoi appreciate tawsi aduga makhona tawrise agitation as a part of agitation pressure pina bani habisima madugi part of thamjaramge ari mathang da khoina uba yabase Manipur ki June 18 yani am to na pali June 18 da khoina ubase Manipur ki civil society me ja pula punjale adigi khale kana maduda function tori bado to khato khaina mu tori khale kana mu pula punjale adu issue khada di ai sai thamjaki bado wakhan manadra su organization manadra su issue amani dadi collective oiba mind ama adi Manipur ki tawkanda collective oiba mind ama chatabadi yade samna harabada India ki entire freedom movement launch tawbado Indian National Congress na lead tawriduni chokhaina ba leite adi African National Congress na National Mandela na adu move tawriduni lam da magi revolution ama China da mauna tawgera sanja chen wagera adigi Japan da maiji restoration wagera masida akhigi movement ama sagat pasya movement ama sagat pa ka sida towan ba party le rabasu collective oiba voice amadi thofam thoi aduna madugi matam yaure che praja mayam na haidi base akhigi ngasi organization mayam lead tawbiribsigi nakong mit ubiramani nakong nasu tabiramani aduga madugi seriousness to madusu realize tawba ma civil society mayam lead tawbirba mayam da thamoida wakhanda changba matam su oire aduna people's convention tawkiba tumaina akhoina praja mayam na mut tawbase hojikche civil society mayam sina wakhalon ideology manarabda hasamna harabda turen makhan tialaga turen mayam punjan bayada tumaina ideology mayam punjan bayada su Manipur ki issue dadi Manipur character dadi Manipur ki yekna bana la abadi akhoi masida di wakhal di punsan si hakchang di punsan si aduga pulapli common agenda ma da work tok si habda madugi matang su soida lakpani madu lakpani su phani habse praja akhoi da cooperate chatpa mayam da yam toina palle aduga nahan su akhoi gi former minister amaga civil society ga hafet adum ungkhada da khokhana da adi congress ki leader Sri Ibo bi former chief minister so habet unada ngangna da khoda da mayam tawri baduni masida talla takpadi akhoi political class civil society people youth mayam se pulap punba matam oire haibasima habet ani huba issue duma habet thamjaramge aduga akhoi governor kagi unaba yade kagi mosi head of state ki yam lubamna boycott tawbani adubu boycott tawba kan sida akhoi nahan Raj Bhavan dagi airport ki Raj Bhavan chapadu kero tawi boycott tawda chappa kan ma irang lei hana helicopter da chali kangla phawa maduna people's mood ama governor da so realize tor mane madu realize tor pani ma su yam thuna decision loge habada mana mi khagi opinion khadi so logo pamong ne madu gi opinion pambatu da hanigi chief minister gumba adagi senior kha unaraga adaga backdoor moiti atomoi unabas mi lakwas loi ubanina tawbanina madugi graph tawna understand tawna ba mi unabu khanamba do positively dum yengsi akhoi masen se pangchai de chainaroi si aduna tawyo khodimak te Manipur gi damaktani adi thamoi dabu aina tawrise Manipur gi ni aphabani khalabadi chumna ba tawrabadi kesu kai de nai tamjak